RK Imona Amit Sahada Memorandum Pisinkhre State Leingakta Unified Command Sinnaba Matam Oire MLA RK Imo Pawasi Pandam Pausi Dagi Lokachavane Central Government Chief Minister N Birena Luchingba State Leingakasida Unified Command Sinaduna State Asi Ingtapa Amadi Mahausagi Pibam da Purangnaba Logi Oiba Sapsava Tabak Lokatpa Yahalu Haina Sagolban Kendragi MLA RK Imona Union Home Minister Amit Sahada Aiba Cherol Piduna Taksinkhre Cherol Aduda Palivade illegal militant sing asina chathariba attack hena kangkhalaktu yumthang riba laibak sing da thokpa thaudokum state sida drone season aduna attack chatharaklei maramaduna miyam gi leingak asida unified command Sinnaba Matam Oire central government na sugi ground rule thugai riba khulai paiba militant sing gi mathakta hena kanba thabak sing lokhat kadavane Manipur assembly mifamna chahi asigi angan ba sarukta chapchaba warep lawduna laikhraba State asida thogli ba Erang asi makhata na leptana thoganaba hotnariba militant sing asiga thamliba su Union Home Ministry na lokthokpa change Central Government ki maikaidagi athuba matamda state asida tungkoiba amade ingtapa waroi sinama purangnabagidamag stakeholder khudingma ki marakta political dialogue amade unanaba khongthang paikhatkadabane khongthang asi lokhatnaba honavada matam kharadi changba yai adubu yariba makhai athuba matamda khongthang asi lokhatkadabane State asida mathau tawriba central forcing state government amadi miyam da mateng pangdrabadi state sida thambagi mathau tadre makoibu lokthokuna state forcing da thodang sinavana hena phaba khongthang oigane state sida lepa leitana hingsa gi thawong chathariba militant sing asida fan thadariba amadi khulai sing supply tawriba singi mathakta investigation chathaba mathau tai haina su cherol asida palle CM Sindoknaba WMC na Prime Minister da Taksinkhre Pawasi Pandam Pausi Dagi Lokachavane Haujik Oiriba Manipur gi Pibam asi Luchingba ma Sindoknabade Soida namaki Mahausagi Punsida Hanzilang na Bohonavada Kumang Sauction Bangamgani Haibagi Tazaba Manipur Miyamna Haujik Tengnariba Awaba si Kohan Binaba Athuba Matamda Manipur gi Chief Minister Sindokpinaba World Mitay Council WMC na Prime Minister da Serwala Mapidu na Taksinkhre WMC gi Chairman Haikruzam Navasyam na Kuyek Pidu na Prime Minister da Pisinkiba Cherol aduda haukiba sahi 2023 ging May ahumdagi khulai paiba chinkuki group sing na Manipur gi yellow missing maruway na mitay furup ki mathakta lan chatharaktu lamdam asigi miyam awabagi pankhayamagi manungda ngasi phawba laire Manipur da mamang sahidagi mitay da landaragliba chinkuki group sing asi Government of India gi suspension of operation su agreement sign tawnariba nei adubu Manipur da Erang thoglakpadagi state asida Indian Army amasung Assam Rifles personnel lising humpurom deploy tawduna laire adubu suna maram oiduna security forcing asina Chinkuki group sing asigi mathakta karisu tawba yadana laire Chinkuki group asigi kadar lising aniga chanini haina su sugi group asigi wangang loina TV gi interview amada phongdokpa laikhre Manipur na kumja lising amaga chamapan nifuga mapan India gi saruk ama oirakpadagi lamdam asigi miyamna awaba kaya mayok na duna lakle adubu mamangda awaba mayok na kibasing adudi Political gi oiba maramni adubu haujik awaba mayong nariba sina khulai paiba singna thogan ba awaba ne maram asina haujik thogle ba awaba si India lengang na puksel sengna honaravade hingsa gi thokdok sing asi khudakta leban bangamgani haibagi thajabasu cherol aduna thamle laibak thivadi Manipur lenga ki luchingba Chief Minister tha taraga taruk suraklaba Erang asi ngasi fawba laksin bangamdana leire ngahansu Imphal West ki National Sports University ki manakta Chinkuki sing na landa duna nupi ama hathibaga loinana kaya ama na sogapan nangankhre maram asina asigumba phibam asida athuba matamda luchingba masinba mathau tare haina su PM gi pungning singsinkhe Manipur da civil war Laktringei Leingakna Erang Loisingadabani Rakesh Naorem mamang sahi May ahumdagi Chinkuki narco terrorist singna Manipur gi mitai singda atamdana satharagliba lan asigi makha samtharakpada civil war ama Laktringei mamangda state amati central government na Erang asi Loisingadabani haina Patriotic Rights Forum Pawap Manipur gi Secretary Rakesh Naorem na phongdokkhre wafam asi pawap na Assam Tripura amadi Meghalaya da khundariba mitai singi khongul liruba khongsat loiraduna Manipur gi damak Agartala airport thadoklamdai da Rakesh Naorem na phongdokhiba nei mahakna makha taraduna haukiba chahi May ahumdagi Chinkuki narco terrorist singna Manipur gi mitai singda atamnana satharagliba lan asigi waroisin athubada purakadava nei ngahan kautrukta thokiba laibak thiba thodok adubu thogan khiba singi thawong condemn tawi hai kheng pawap na sinduna haukiba August kulumdoi dagi satkiba khongsat asigi manungda August 15 da
Manipur gi Literary and Cultural Forum Tripura ga kusamnaraga Manipur Language Literature and Culture gi matangda National Seminar ama pangthokhe August 13 gi 18 fauba Assam gi hozai da leiduna Manipur gi Women's Literary and Cultural Organization hozai ga kusamnaduna hozai gi Govindapur da nupilan gi ningsing mitam amade Nandapur da lamyan ba hizam irabat ki mitam ama khinanaba urep uyung tamkhe